ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯂꯝꯕꯤꯗꯤ ꯃꯈꯜ ꯌꯥꯝꯅ ꯄꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ꯫ ꯑꯩ ꯏꯁꯥꯅ ꯆꯠꯄꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯐꯜꯁꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯊꯤꯔꯤꯕꯗꯤ ꯑꯩꯅ ꯆꯠꯆꯕ ꯂꯝꯕꯤ ꯈꯨꯗꯤꯡꯁꯤ ꯏꯁꯥꯅꯗꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯩ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯠꯌꯦꯡꯗ ꯂꯥꯜꯂꯒꯁꯨ ꯅꯠꯇ꯭ꯔꯒ ꯆꯨꯝꯂꯕꯁꯨ ꯏꯁꯥꯅꯗꯤ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯁꯤꯗꯅꯤ ꯑꯐꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅꯗꯤ ꯈꯟꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯨꯃꯤꯠꯇꯨ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯆꯪꯗꯨꯅ ꯃꯅꯨꯡꯗꯒꯤ ꯄꯣꯠ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯃꯣꯔꯦꯔꯣꯝꯗ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ, ꯑꯇꯣꯞꯄꯗꯁꯨ ꯆꯠꯂꯤ꯫ ꯗꯤꯃꯥꯄꯨꯔ ꯆꯠꯂꯤ, ꯑꯁꯥꯝꯗ ꯆꯠꯂꯤ, ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯁꯤꯃꯦꯟꯠꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯁꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯃꯦꯟꯃꯥꯔꯔꯣꯝꯗ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯃꯣꯔꯦꯔꯣꯝꯗ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯅ ꯈꯔ ꯍꯦꯟꯅ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯑꯁꯤ ꯄꯥꯡꯊꯣꯛꯏ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯉꯁꯤ ꯃꯥꯅ ꯍꯥꯞꯂꯛꯂꯤꯕꯁꯤ ꯐꯦꯛ ꯕ꯭ꯔꯥꯟꯗꯦꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯒꯨꯗꯁꯤꯡꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯀꯗꯨꯗ ꯀꯔꯤꯅꯣ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯗꯨꯃꯗꯤ ꯎꯂꯦꯟꯒ ꯑꯁꯣꯝꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯍꯥꯞꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯁꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯊꯣꯏꯅ ꯊꯤꯖꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯔꯒꯗꯤ ꯗ꯭ꯔꯒꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯔꯛꯄꯁꯤꯅꯤ꯫ ꯃꯗꯨꯅꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕꯁꯤꯁꯨ꯫ ꯇꯨꯔꯦꯟꯗꯒꯤ ꯂꯣꯟꯅ ꯂꯧꯈꯠꯂꯛꯄ ꯁꯅꯥ-ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ꯫ ꯃꯗꯨ ꯃꯌꯥꯝ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯂꯒ ꯄꯟꯊꯨꯡ ꯌꯧꯕꯗꯨꯅꯤ ꯃꯈꯣꯏꯒꯤ ꯃꯊꯧ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯗꯣꯔꯛꯂꯦ꯫ ꯍꯟꯗꯛ ꯍꯥꯄꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯔꯤꯛꯁ ꯆꯥꯎꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏ꯫ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯐꯅ ꯊꯣꯛꯂꯛꯂꯒꯁꯨ ꯍꯥꯏꯋꯦ ꯐꯥꯎꯗꯣꯔꯛꯄꯗꯗꯤ ꯆꯦꯀꯤꯡꯁꯦ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯁꯤꯜꯂꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ꯫ ꯒꯥꯔꯤ 10ꯃꯨꯛ ꯄꯨꯟꯅ ꯂꯥꯛꯏ꯫ ꯃꯃꯥꯡ ꯃꯅꯤꯡ ꯃꯌꯥꯏ ꯈꯥꯏꯗꯣꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯠꯆꯩꯁꯨ ꯍꯥꯞꯄꯤ꯫ ꯂꯣꯏꯅꯃꯛꯇꯣ ꯆꯦꯛ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯝꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯆꯦꯛ ꯄꯣꯁꯁꯤꯡ ꯑꯁꯤꯗꯤ ꯎꯂꯦꯟꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯌꯥꯎꯏ꯫ ꯎꯂꯦꯟꯒꯤ ꯃꯤ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯤ ꯌꯥꯎꯔꯕꯅꯤꯅ ꯎꯂꯦꯟꯒꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯟꯇ꯭ꯔꯤ 2-3ꯒ ꯄꯥꯔꯒ ꯎꯂꯦꯟꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡꯈꯩ ꯃꯁꯥꯗꯣ ꯄꯂꯦꯜ ꯂꯥꯟꯊꯣꯛꯄꯒꯤ ꯆꯦꯛ ꯄꯣꯁ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯂꯦꯟꯒꯤ ꯒꯥꯔꯤꯁꯤꯡꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯨꯃꯛ ꯈꯪꯏ꯫ ꯆꯍꯤ 2-3ꯁꯦ ꯅꯩꯅꯔꯛꯇꯨꯅ ꯎꯂꯦꯟꯒꯤ ꯒꯥꯔꯤꯁꯤꯡ ꯃꯍꯥꯛ ꯂꯣꯏꯅ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ꯫ ꯍꯦꯛ ꯎꯕꯒ ꯆꯦꯛ ꯇꯧꯅꯕ ꯍꯥꯏꯗꯅ ꯂꯥꯎ ꯈꯣꯡꯂꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨ ꯀꯨꯝꯊꯍꯜꯂꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯆꯤꯡꯈꯩꯅ ꯂꯥꯎꯔꯛꯏ, "ꯒꯥꯔꯤ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏ꯫ ꯄꯣꯠꯁꯤꯡꯁꯦ ꯍꯩꯗꯣꯛꯂꯕꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯀꯗꯧꯕꯅꯤ꯫ ꯃꯦꯁꯤꯟ ꯄꯨꯁꯤꯜꯂꯨ꯫ ꯆꯦꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯇꯧꯒꯗꯧꯕꯅꯤ"꯫ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯨꯃꯥꯡ ꯀꯥꯡꯕꯁꯨ ꯌꯥꯎꯏ꯫ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃꯅ ꯆꯤꯡꯈꯩꯕꯨ ꯊꯤꯡꯂꯛꯏ꯫ "ꯒꯥꯔꯤꯁꯦ ꯌꯥꯝ ꯌꯥꯝꯃꯤ꯫ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯂꯒ ꯈꯥꯏꯗꯣꯛꯁꯤ꯫ ꯊꯣꯏꯗꯣꯛꯄ ꯌꯥꯎꯕꯗꯤ ꯃꯥꯟꯗꯦ꯫ ꯀ꯭ꯋꯥ ꯃꯅꯥ ꯌꯥꯎꯔꯤ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯆꯩ ꯌꯥꯎꯔꯤ, ꯇꯤꯛ ꯌꯥꯎꯔꯤ, ꯃꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯇꯤꯛꯁꯤꯁꯨ ꯑꯩꯅ ꯍꯪꯂꯤ, ꯃꯁꯥꯒꯤ ꯕꯥꯒꯥꯟꯗ ꯊꯥꯕꯗꯒꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤ, ꯐꯣꯔꯦꯁꯠ ꯄ꯭ꯔꯗꯛ ꯅꯠꯇꯦ"꯫ ꯆꯤꯡꯈꯩꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯀꯨꯏꯔꯣꯏ, ꯒꯥꯔꯤ 10 ꯈꯛꯇꯅꯤ꯫ ꯑꯇꯩ ꯀꯣꯟꯅ ꯂꯥꯛꯄꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈꯣ꯫ ꯁꯤꯒꯤ 10ꯁꯤꯗꯤ ꯆꯦꯛ ꯇꯧꯔꯗꯤ ꯌꯥꯔꯦ"꯫ ꯍꯥꯟꯅꯁꯨ ꯄꯟꯈ꯭ꯔꯦ ꯆꯤꯡꯈꯩ ꯑꯉꯥꯎꯕꯅꯤ꯫ ꯃꯥꯅ ꯅꯤꯡꯈꯤꯕ ꯊꯤꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯍꯥꯟꯕꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯔꯛꯏ꯫ ꯑꯍꯥꯟꯕꯒꯤ ꯒꯥꯔꯤꯗꯨꯅꯤ ꯀ꯭ꯋꯥ ꯃꯅꯥ ꯌꯥꯎꯔꯤꯕꯁꯤ꯫ ꯃꯗꯨ ꯒꯣꯜꯗꯟ ꯇ꯭ꯔꯛ ꯅꯠꯇꯦ꯫ ꯅꯩꯅꯗꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯒꯥꯔꯤ ꯑꯗꯨꯗꯁꯨ ꯀꯥꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯒꯥꯔꯤꯗꯨꯁꯨ ꯃꯈꯣꯏ 1-2 ꯀꯥꯕ ꯍꯧꯈ꯭ꯔꯦ꯫ ꯒꯣꯜꯗꯟꯒꯤ 3ꯁꯨꯕꯗꯒꯤ ꯍꯧꯕꯅꯤ꯫ 3ꯁꯨꯕꯁꯤ ꯄꯥꯏꯈꯣꯝꯕꯒꯤ ꯒꯥꯔꯤꯅꯤ꯫ ꯃꯌꯥꯝꯗꯣ ꯊꯔꯛ ꯍꯨꯟꯒꯠꯀꯦ ꯇꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯈꯩꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯈꯩ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ ꯁꯔ"꯫ ꯑꯁꯣꯝꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ ꯆꯤꯡꯈꯩꯅ ꯈꯨꯝꯕꯗꯨ ꯇꯥꯏ꯫ "ꯁꯔ, ꯑꯩꯁꯦ ꯗ꯭ꯌꯨꯇꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯗ ꯂꯩꯔꯤ꯫ ꯈꯤꯇꯪ"꯫ ꯋꯥꯗꯨ ꯂꯣꯏꯗꯦ꯫ ꯑꯁꯣꯝꯗꯒꯤ ꯉꯥꯡꯂꯛꯄꯒꯨꯝꯕ ꯑꯃ ꯃꯥꯜꯂꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯃꯤꯅꯠ ꯑꯃꯃꯨꯛ ꯂꯩꯔꯒ ꯆꯤꯡꯈꯩꯅ ꯈꯨꯝꯕꯗꯨ ꯃꯌꯥꯝ ꯇꯥꯏ꯫ "ꯐꯅꯤ ꯁꯔ, ꯑꯩ ꯌꯧꯖꯔꯛꯅꯕ ꯇꯧꯔꯒꯦ"꯫ ꯆꯤꯡꯈꯩꯗꯨ ꯃꯥꯒꯤ ꯇꯤꯝꯕꯨ ꯀꯧꯊꯗꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯃꯟꯇ꯭ꯔꯤꯅ ꯀꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯆꯤꯡꯈꯩꯗ ꯃꯔꯝ ꯂꯩꯅ ꯌꯦꯡꯏ꯫ ꯆꯤꯡꯈꯩꯁꯨ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯌꯦꯡꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯎꯂꯦꯟꯒꯤ ꯃꯤꯁꯤꯡ ꯗ꯭ꯔꯥꯏꯚꯔꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫
ꯄꯥꯏꯈꯣꯝꯕꯗꯁꯨ ꯌꯦꯡꯂꯛꯏ ꯆꯤꯡꯈꯩꯗꯨ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯥꯛꯅ ꯁꯥꯎꯅꯤꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯕꯅꯤꯅ ꯎꯂꯦꯟꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯄ ꯆꯦꯛ ꯑꯃ ꯇꯧꯔꯒ ꯂꯣꯏꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯆꯤꯡꯈꯩꯗꯤ ꯁꯣꯝꯗ ꯃꯕꯨꯛꯇ ꯁꯤꯡꯈ꯭ꯔꯦ, ꯃꯊꯪꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯈ꯭ꯔꯦ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯧꯗꯣꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯒꯣꯗꯥꯎꯟ ꯌꯧꯗꯨꯅ ꯃꯌꯥꯝꯗꯨ ꯂꯥꯟꯐꯝ ꯑꯃ ꯅꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯕꯅꯤ꯫ ꯀꯅꯥꯒꯤ ꯐꯦꯛ ꯕ꯭ꯔꯥꯟꯗꯦꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯒꯨꯗꯁ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯌꯥꯟꯁꯤꯟꯈꯤꯗꯨꯅ ꯃꯃꯜ ꯇꯥꯡꯅ ꯇꯥꯡꯅ ꯌꯣꯟꯅꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯗ ꯍꯧꯖꯤꯛꯇꯤ ꯎꯂꯦꯟꯒꯤ ꯀꯔꯕꯥꯔꯁꯤ ꯃꯍꯥꯛ ꯚꯥꯞ ꯐꯖꯅ ꯇꯥꯔꯦ꯫ ꯁꯅꯥ ꯀꯔꯕꯥꯔ, ꯗ꯭ꯔꯒꯁ, ꯃꯁꯤꯒꯨꯝꯕ ꯐꯦꯛ ꯕ꯭ꯔꯥꯟꯗꯦꯗꯀꯤ ꯄꯣꯠ ꯆꯩꯁꯤꯡ, ꯇꯤꯚꯤꯗꯒꯤ ꯍꯧꯔꯒ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯣꯝꯗ ꯐꯪꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯕ꯭ꯔꯥꯟꯗꯦꯗꯇꯨ ꯅꯠꯇꯕ ꯑꯁꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯍꯣꯡꯕ ꯁꯥꯁꯤꯟꯅꯕ ꯕ꯭ꯔꯥꯟꯗꯦꯗ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯃꯜꯗꯤ ꯇꯥꯡꯅ ꯑꯁꯦꯡꯕ ꯕ꯭ꯔꯥꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯣꯜꯂꯤ꯫ ꯐꯤꯔꯣꯜ ꯑꯀꯦ ꯑꯃꯧꯗꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯛꯄꯗ ꯃꯔꯛꯇ ꯑꯇꯣꯞꯄ ꯑꯄꯤꯛꯄꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯛꯄꯅꯤ꯫ ꯌꯥꯟꯊꯠꯂꯒ ꯄꯨꯔꯛꯂꯤꯕ ꯎ ꯑꯇꯥꯡꯕꯁꯤꯡꯁꯤ ꯌꯥꯟꯕꯅ ꯐꯣꯔꯦꯁꯇꯒꯤ ꯌꯥꯟꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯖꯤꯟꯕꯅ ꯕꯒꯥꯟꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯉꯛꯄ ꯃꯈꯜꯒꯤ ꯀꯔꯕꯥꯔꯅꯤ ꯇꯧꯔꯝꯂꯤꯕꯁꯤ꯫ ꯁꯣꯝꯗꯒꯤ ꯃꯈꯣꯏꯅ ꯆꯪꯈꯤꯕꯗ ꯁꯤꯃꯦꯟ ꯄꯨꯁꯤꯜꯂꯤ, ꯂꯩꯉꯣꯏ ꯄꯨꯁꯤꯜꯂꯤ, ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯁꯤꯜꯂꯤ, ꯑꯇꯣꯞꯄ ꯒꯥꯔꯤꯒꯤ ꯀꯩꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯤ꯫ ꯁꯤꯁꯤꯅ ꯑꯁꯣꯝꯗ ꯑꯁꯥꯝꯗ ꯀꯩꯗꯒꯤ ꯂꯧꯈꯠꯂꯨꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯄꯨꯊꯣꯔꯛꯄꯗꯅ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯁꯤꯅꯅꯤ ꯎꯂꯦꯟꯅ ꯁꯦꯜ ꯆꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯄ꯭ꯔꯣꯐꯤꯠꯁꯤ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ꯫ ꯁꯣꯝꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯣꯐꯤꯠ ꯃꯌꯥꯝ ꯑꯃ ꯐꯪꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯁꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤ ꯃꯩꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯔꯣꯟꯕ ꯃꯌꯥꯝ ꯑꯃ ꯃꯔꯛꯇ ꯍꯥꯞꯂꯛꯄꯁꯤꯅ ꯎꯂꯦꯟ ꯍꯧꯕꯅꯤ꯫ ꯉꯁꯤꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯁꯤꯌꯔꯁꯤ ꯈꯖꯤꯛ ꯈꯔꯥꯛꯇ ꯅꯠꯇꯦ ꯐꯪꯂꯤꯕꯁꯤ, ꯐꯖꯅ ꯍꯦꯛꯇ ꯄꯤꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯈꯣꯝꯕꯅ ꯇꯤꯚꯤ ꯑꯃꯁꯨ ꯂꯩꯒꯦ ꯍꯥꯏꯕꯗ ꯎꯂꯦꯟꯅ ꯂꯦꯝꯅ ꯄꯤꯊꯣꯔꯛꯏ꯫ ꯃꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯨꯔꯛꯇꯒꯤ ꯅꯥꯟꯊꯕ ꯁꯦꯜꯅꯤ꯫ ꯃꯈꯣꯏꯅ ꯁꯣꯝꯗ ꯍꯔꯥꯎꯗꯨꯅ ꯆꯥꯔꯤ ꯊꯛꯂꯤ ꯂꯥꯡꯂꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡꯈꯩꯗꯤ ꯎꯪꯂꯤ꯫ ꯃꯟꯇ꯭ꯔꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯔꯝ ꯆꯥꯗꯕ ꯋꯥ ꯑꯃꯗ ꯊꯤꯅ ꯆꯩꯔꯒ ꯊꯥꯗꯣꯔꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯝ ꯈꯪꯏ ꯃꯥꯅ ꯆꯦꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯈꯤꯕꯒꯤ ꯀꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ꯫ ꯈꯣꯏꯗꯧ ꯁꯧꯒꯠꯄꯒ ꯆꯥꯛꯄꯒꯅ ꯆꯤꯡꯈꯩꯗꯨ ꯎꯪꯂꯒ ꯐꯅ ꯀꯨꯏꯅ ꯐꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛ ꯉꯁꯤ ꯆꯠꯇꯦ, ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡ ꯑꯗꯨꯅ ꯐꯅꯌꯥꯝ ꯊꯦꯝꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯆꯤꯡꯈꯩ ꯌꯥꯗ꯭ꯔꯦ, ꯃꯆꯤꯡ ꯍꯧꯈ꯭ꯔꯦ꯫ ꯎꯂꯦꯟꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯕꯨꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯈꯥꯈ꯭ꯔꯦ, ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯥꯏꯈꯣꯝꯕꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯕ ꯑꯗꯥꯏꯋꯥꯏꯗ ꯃꯌꯨꯝ ꯌꯧꯔꯛꯄꯅꯤ꯫ ꯃꯥ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯉꯁꯥꯏꯅ ꯄꯤꯈ꯭ꯔꯕꯅꯤꯅ ꯂꯤꯛꯂꯥꯏꯒ ꯂꯤꯟꯊꯣꯏꯒꯗꯨ ꯒꯦꯠ ꯍꯥꯡꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯟꯊꯣꯏꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯎ ꯇꯩꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯍꯧꯗꯕꯗꯒꯤ ꯂꯤꯟꯊꯣꯏꯅ ꯃꯅꯝꯃꯗ ꯍꯥꯏꯕꯗꯨ ꯄꯥꯏꯈꯣꯝꯕ ꯇꯥꯏ꯫ "ꯏꯅꯝꯃ, ꯃꯣꯏꯒꯤ ꯏꯄꯥꯟ ꯊꯥꯕꯗꯣ ꯑꯗꯨ ꯁꯝ ꯀꯝꯇ ꯍꯥꯠꯅꯗꯦꯅ ꯍꯥꯏꯕꯅꯤ꯫ ꯁꯝꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣꯃ ꯍꯥꯠꯄ ꯌꯥꯗꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩ ꯁꯝꯁꯦ ꯐꯅꯌꯥꯝ ꯁꯥꯡꯅ ꯃꯅꯥꯝ ꯇꯥꯔꯒ ꯁꯤꯠ ꯅꯥꯟꯅ ꯂꯩꯕ ꯌꯥꯅꯕ ꯀꯩꯀꯩꯅꯣ ꯇꯧꯍꯧꯁꯤꯀꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯅꯤ ꯕꯦꯝꯃ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯩꯀꯩ ꯇꯧꯁꯤꯒꯦ? ꯏꯅꯝꯃꯗꯤ ꯑꯝꯇ ꯈꯪꯗꯦ꯫ ꯅꯪꯅ ꯈꯪꯉꯒꯗꯤ ꯈꯔ ꯍꯥꯏꯔꯛꯎ, ꯇꯧꯁꯤ." ꯂꯤꯛꯂꯥꯏꯅ ꯈꯨꯝꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯦꯗꯣ ꯁꯝꯒꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯇꯧꯕꯅꯤ꯫ ꯑꯩ ꯍꯪꯒꯦ ꯏꯅꯝꯃ, ꯑꯗꯨꯒ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯁꯤ꯫ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯨꯀꯣ, ꯁꯝ ꯃꯅꯥꯝ ꯇꯥꯅꯕ." "ꯇꯧꯁꯤ, ꯑꯩꯈꯣই ꯑꯅꯤꯃꯛ ꯇꯧꯁꯤ." ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯝꯂꯥ ꯊꯥꯎ ꯑꯃ ꯂꯩꯔꯒ ꯀꯣꯛꯇꯩꯌꯨ." ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯑꯅꯤꯃꯛꯇꯣ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯂꯤꯟꯊꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯗꯥ, ꯀꯩꯀꯩ ꯂꯩꯔꯛꯀꯦ?" "ꯀꯩ ꯂꯩꯔꯛꯎꯅꯤꯒꯦ, ꯊꯕꯛ ꯍꯜꯂꯛꯄꯗꯕꯣ?" "ꯑꯁ, ꯀꯩꯝꯇ ꯍꯦꯛ ꯂꯩꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ?" "ꯂꯩꯔꯛꯇꯦ." ꯄꯥꯏꯈꯣꯝꯕꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯋꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯕꯤꯠ ꯍꯟꯅ ꯈꯨꯝꯂꯛꯏ, "ꯑꯁ, ꯂꯣꯏꯔꯦ, ꯌꯥꯝ ꯍꯩꯅꯗꯦ, ꯌꯥꯝ ꯊꯤꯟ ꯂꯤꯛꯏ."
ꯂꯤꯛꯂꯥꯏꯅ ꯃꯩ ꯑꯣꯛꯂꯕ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯔꯦ꯫ ꯃꯥꯅ ꯂꯩꯔꯛꯄꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯄꯣꯠ ꯑꯃꯗꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯌꯧꯔꯛꯑꯅꯤ꯫ ꯑꯩꯗꯤ ꯃꯤꯒꯤꯗ ꯅꯞꯂꯒ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯆꯧꯕꯗ ꯑꯃ ꯑꯅꯤ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯃꯈꯣꯏꯗ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯖꯔꯁꯅꯤ꯫ ꯀꯩ ꯄꯣꯠꯅꯣ ꯗꯥꯆꯧ? ꯂꯤꯛꯂꯥꯏꯅ ꯍꯪꯂꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ, ꯍꯣꯔꯦꯟ ꯄꯨꯔꯛꯑꯒ ꯌꯦꯡꯉꯨ ꯁꯦꯁꯦ, ꯁꯤꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯃꯒ ꯗ꯭ꯔꯦꯁ ꯑꯃꯒ ꯂꯩꯔꯛꯄꯅꯤꯗꯅ꯫ ꯂꯤꯟꯊꯣꯏꯗꯣ ꯍꯔꯥꯎꯃꯟꯗꯨꯅ ꯂꯧꯁꯤꯜꯂꯒ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯖꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯩꯔꯛꯄ ꯍꯥꯏꯔꯦꯗꯅ, ꯍꯦꯛ ꯌꯦꯡꯕꯗ ꯗꯛ ꯂꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯑꯅꯤꯗꯨ ꯅꯣꯛꯆꯩ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯁꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟ ꯃꯆꯦꯠ ꯑꯃꯠꯇ ꯊꯣꯡꯂꯝꯗ꯭ꯔꯦ꯫ ꯃꯅꯥꯒꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯖꯤ ꯈꯨꯅꯥ ꯂꯤꯛ ꯑꯃꯠꯇ ꯁꯤꯔꯝꯗꯦ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯎꯕꯒ ꯄꯥꯏꯈꯣꯝꯕꯅ ꯈꯪꯉꯥꯏ ꯍꯩꯔꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯃꯦꯡ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯜꯂ ꯂꯩꯔꯝꯃꯤꯁꯤꯅ? ꯀꯩꯅꯣ ꯅꯪꯒꯤ ꯁꯅꯥ ꯂꯤꯛ ꯈꯨꯖꯤꯈꯩꯗꯤ? ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗꯤ, ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯆꯩꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯏꯗꯨ ꯃꯤꯍꯨꯜ ꯆꯣꯡꯂꯕꯅꯤ꯫ ꯈꯪꯄ꯭ꯔꯦꯛꯁꯨ ꯈꯪꯉꯤ꯫ ꯂꯤꯛꯂꯥꯏꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯅ ꯑꯃꯨꯛꯀꯁꯨ, ꯀꯩꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯂꯤꯛꯂꯥꯏꯗꯨ ꯍꯟꯗꯛꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩ꯫ ꯑꯗꯨꯕꯨ ꯃꯆꯟꯅ ꯇꯥꯞ ꯑꯣꯛꯂꯒ, ꯂꯩꯗꯤ ꯂꯩꯇꯅ ꯀꯗꯥꯏꯗ ꯁꯤꯗꯣꯏꯅꯣ? ꯏꯃꯥꯒ ꯏꯅꯦꯒꯅ ꯗꯗꯥ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯊꯤꯜꯗꯅꯦ ꯏꯅꯦꯒ ꯄꯨꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯔꯒ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯏꯅꯝꯃꯒꯤ ꯃꯁꯥꯗꯒꯤ ꯃꯣꯏꯅ ꯃꯈꯨꯠꯅ ꯗꯥꯏꯔꯦꯛ ꯂꯧꯊꯣꯛꯑꯒ ꯄꯨꯈ꯭ꯔꯤꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯍꯣ ꯂꯨꯍꯣꯡꯕꯗ ꯄꯨꯊꯕ ꯁꯦꯜꯗꯣ ꯁꯤꯡꯅꯦꯌꯦ, ꯄꯨꯈ꯭ꯔꯕꯅꯤ ꯗꯗꯥ꯫ ꯉꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥꯗꯣ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯈꯥ ꯇꯥꯗꯦ꯫ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯑꯁ, ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯍꯥꯏꯔꯤꯅꯣ ꯃꯤ? ꯀꯩꯅꯣ ꯏꯅꯝꯃ, ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯕꯅꯤ꯫ ꯈꯔꯁꯨ ꯈꯪꯍꯟꯕ ꯐꯩ꯫ ꯃꯣꯏꯒꯤꯗꯨꯗꯤ ꯌꯥꯝ ꯍꯦꯟꯃꯟꯕꯅꯤ꯫ ꯅꯍꯥꯟꯒꯤꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯅꯝꯃ, ꯑꯩꯈꯣꯏ ꯃꯥꯅ ꯏꯟꯁꯤꯜꯂꯒ ꯑꯩꯅ ꯊꯥꯏꯅ ꯏꯅꯝꯃꯒ ꯗꯗꯥꯒꯗ ꯆꯤꯟꯒ ꯈꯨꯝꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯧꯖꯤꯛꯇꯗ꯫ ꯌꯥꯔꯁꯤ, ꯇꯣꯛꯑꯁꯤ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯗꯨꯕꯣ? ꯅꯣꯏ ꯗꯗꯥꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯏꯅꯝꯃ ꯄꯥꯈꯠꯂꯤꯃꯤ ꯅꯪꯕꯣ꯫ ꯂꯤꯟꯊꯣꯏꯗꯣ ꯃꯅꯝ ꯑꯗꯨ ꯄꯥꯈꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯊꯦꯝꯂꯛꯏ꯫ ꯀꯩꯝ ꯇꯧꯔꯦ ꯏꯅꯝꯃ, ꯃꯃꯥ ꯃꯆꯥ ꯃꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ, ꯃꯣꯏꯅ ꯊꯣꯛꯄ ꯃꯥꯏ ꯉꯥꯡꯅꯖꯁꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯤꯛꯂꯥꯏꯗꯤ ꯃꯁꯥꯗꯣ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯁꯣꯝꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯄꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯇꯣꯝꯕꯗꯨ ꯃꯆꯥ ꯍꯜꯂꯛꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ, ꯑꯆꯧꯕ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯇꯣꯝꯕꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯆꯥꯅꯨꯄꯥꯗꯤ ꯌꯥꯝꯅ ꯍꯟꯗꯣꯛꯂꯕꯅꯤ꯫ ꯃꯆꯥꯅ ꯍꯣꯠꯅꯔꯛꯄ ꯊꯥꯖꯗꯅ ꯇꯧꯈꯠꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯒ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯄꯦꯟꯖꯕ ꯐꯥꯎꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯁꯦꯜ ꯅꯤꯗꯨꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯎ, ꯒꯥꯔꯤ ꯑꯃꯃꯝꯒ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯎ ꯇꯧꯔꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯆꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯃꯍꯥꯛ ꯃꯕꯨꯛꯇ ꯌꯥꯝꯅ ꯄꯦꯟꯖꯕꯅꯤ꯫ ꯃꯄꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯄꯥꯏꯈꯣꯝꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯍꯜꯂꯦ ꯕꯕꯥ, ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯥꯗ ꯆꯥꯛ ꯆꯥꯁꯦꯅ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯍꯌꯦꯡꯁꯤ ꯇꯥꯟꯅꯁꯦꯅ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯂꯥꯎ ꯂꯥꯎ ꯐꯝꯃꯨ ꯂꯥꯎ꯫ ꯃꯃꯥ, ꯆꯥ ꯑꯃꯒ ꯍꯩꯔꯛꯎꯗꯅ꯫ ꯌꯥꯔꯦ ꯕꯕꯥ, ꯑꯩ ꯊꯛꯑꯔꯣꯏ꯫ ꯁꯈꯤꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯅ ꯍꯥꯟꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯁꯈꯤꯗꯤ ꯃꯄꯨꯛꯅꯤꯡꯗꯨ ꯂꯥꯡꯇꯛꯅꯤ꯫ ꯃꯆꯥꯗꯨꯗ ꯅꯤꯡꯊꯤꯅ ꯀꯧ ꯉꯥꯡ ꯇꯧꯕ ꯐꯥꯎꯕ ꯉꯝꯗꯦ꯫ ꯇꯣꯝꯕꯅ ꯑꯃꯨꯛꯀ, ꯀꯔꯤ ꯋꯥ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ ꯅꯪꯕꯣ? ꯁꯦꯜꯒꯤ ꯋꯥꯔꯤꯅꯤ ꯕꯕꯥ, ꯁꯦꯜ ꯇꯣꯟꯕꯁꯤꯡꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯏꯃꯥꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥ, ꯂꯤꯛꯂꯥꯏꯒꯤ ꯂꯤꯀꯣꯟ ꯏꯃꯥꯗ ꯄꯤꯈꯤꯕꯗꯨꯗꯤ ꯑꯩ ꯉꯁꯤ ꯄꯨꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯍꯌꯦꯡ ꯂꯥꯛꯄꯗ ꯄꯨꯔꯛꯀꯦ ꯁꯤ꯫ ꯃꯗꯨꯃꯗꯤ ꯑꯩꯅ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯈꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯊꯝꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯁꯈꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯍꯥꯛ ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯒ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯔꯥꯝ ꯆꯥꯎꯕꯗꯒꯤ ꯂꯧꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯍꯧꯗꯣꯛꯇꯅ ꯂꯩꯔꯛꯄꯅꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯨ ꯁꯈꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫
ꯁꯈꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦꯍꯦ ꯃꯥꯅ ꯄꯤꯖꯔꯛꯄꯗꯨꯕꯨ ꯀꯩꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯊꯧꯕ ꯂꯥꯛꯂꯤꯗꯨꯕꯣ? ꯃꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯂꯦ ꯍꯥꯏꯕꯗꯨ ꯄꯥꯏꯈꯣꯝꯕ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯂꯤꯛꯂꯥꯏꯗꯨ ꯉꯧꯕꯅꯤꯃ ꯃꯀꯣꯛ ꯆꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯟꯗꯛ ꯆꯠꯄꯁꯤ ꯍꯜꯂꯛꯂꯒ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯅꯤ꯫ ꯃꯥꯅ ꯍꯥꯟꯅ ꯍꯩꯄꯥ ꯁꯥꯔꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯒꯗꯣ ꯇꯔꯪ ꯆꯠꯂꯦ ꯁꯈꯤꯗꯨ ꯁꯣꯅꯣ ꯑꯃꯗ ꯑꯗꯨꯝ ꯉꯥꯡꯂꯛꯏ꯫ ꯍꯦꯛ ꯂꯥꯛꯄꯒ ꯅꯪꯉꯣꯟꯗ ꯄꯥꯎ ꯇꯝꯂꯒ ꯅꯪꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯃꯥ ꯑꯩ ꯌꯣꯟꯕ ꯂꯥꯛꯂꯤꯕꯅꯦꯕ ꯅꯪꯒꯤꯁꯦ? ꯃꯥꯅ ꯇꯝꯗꯦ ꯏꯃꯥ. ꯑꯩꯅ ꯍꯪꯕꯗ ꯕꯦꯝꯃꯅ ꯍꯥꯏꯕꯅꯤ. ꯑꯩꯗꯤ ꯑꯗꯨꯒꯤꯁꯨ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩ ꯍꯜꯂꯛꯂꯤꯕꯅꯤꯅ ꯑꯥꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯗꯨꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯒꯦꯅ ꯍꯥꯏꯕꯅꯤ. ꯁꯦꯜ ꯑꯣꯏꯅ ꯑꯩꯅ ꯈꯥꯛꯇꯨꯅ ꯁꯤꯡꯅꯕꯗꯨ ꯊꯝꯂꯕꯅꯤ. ꯁꯅꯥ ꯂꯨꯄꯥꯗꯨꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯇꯧꯕꯅꯤ꯫ ꯋꯥꯗꯨ ꯈꯖꯤꯛꯇ ꯉꯥꯡꯕꯗ ꯇꯣꯝꯕ ꯂꯣꯏꯅ ꯆꯤꯟꯐꯥ ꯄꯨꯈ꯭ꯔꯦ꯫ ꯁꯈꯤꯅ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯖꯔꯛꯏ꯫ ꯅꯈꯣꯏꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ. ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯛꯀꯗꯣ. ꯅꯈꯣꯏꯒꯤ ꯁꯅꯥꯗꯣ. ꯇꯥꯅꯤꯡꯗꯦ. ꯇꯣꯝꯕꯅ ꯆꯦꯍꯦꯜꯂꯛꯏ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪ ꯑꯃꯀꯣ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯦꯜ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪꯅ ꯂꯨꯄꯥ ꯑꯃꯇ ꯄꯨꯊꯣꯔꯛꯄ꯭ꯔꯥ? ꯑꯩꯅ ꯇꯧꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯄꯨꯕꯅꯤ, ꯑꯩꯅ ꯁꯤꯡꯒꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯁꯦ? ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ. ꯑꯉꯥꯡꯒꯤ ꯃꯁꯥꯗ ꯁꯤꯕ ꯆꯥꯕꯗꯨꯕꯨ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯩꯉꯣꯟꯗ ꯁꯦꯝꯃꯩ ꯍꯥꯏꯗꯕ. ꯑꯗꯨꯒ ꯅꯪ ꯌꯥꯝꯅꯀꯣ. ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤꯅ ꯅꯪꯒꯤ ꯁꯅꯥ ꯅꯨꯄꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯏꯊꯣꯛꯂꯒ ꯁꯦꯜꯁꯤꯡꯁꯦ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯗꯕ ꯅꯠꯇ꯭ರೋ? ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯧꯗꯨꯗ ꯀꯔꯝ ꯆꯥꯎꯔꯤꯕ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯉꯥꯡꯒꯤ ꯁꯅꯥꯁꯤꯡꯗꯣ. ꯍꯦꯔꯥ ꯃꯁꯤ ꯅꯥꯠꯄꯨ ꯇꯥꯗꯕꯤ ꯃꯊꯣꯡ ꯍꯨꯛꯇꯕꯤꯁꯤꯗꯤ. ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ. ꯄꯨꯊꯣꯔꯛꯎꯅꯤ ꯌꯥꯝ ꯊꯨꯅ. ꯁꯈꯤꯁꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨꯗꯤ ꯌꯥꯝꯅ ꯀꯤꯕꯅꯤ. ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯄꯤꯒꯗꯣ ꯆꯗꯨꯝ ꯍꯦꯛ ꯇꯥꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯉꯁꯥꯏꯗꯤ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯏ꯫ ꯃꯄꯥꯅ ꯃꯃꯥꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯤꯅ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅ ꯃꯍꯥꯛ ꯏꯀꯥꯏꯖꯩ꯫ ꯁꯈꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯄꯣꯞ ꯊꯥꯗꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯨ ꯑꯗꯨꯗ ꯂꯩꯔꯦ. ꯅꯣꯏ ꯑꯩꯕꯨ ꯅꯃꯥꯅꯤ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯄꯥ ꯅꯪꯁꯨ ꯃꯉꯥꯏꯔꯦ. ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯐꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯏ ꯂꯣꯏꯅꯃꯛꯀ ꯑꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤꯀோ. ꯆꯥꯛꯀꯗꯣ ꯅꯣꯏ ꯆꯥꯎ. ꯑꯩꯉꯣꯟꯗꯅꯦ ꯅꯣꯏ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯣꯏ. ꯁꯈꯤꯗꯨ ꯀꯞꯇꯅ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯁꯣꯜꯂꯤ꯫ ꯊꯤꯗ ꯑꯉꯥꯎꯕꯤ ꯁꯣꯅꯨ ꯊꯨꯡꯕꯤꯁꯤꯗꯤ